AR Jawan Masel hatok na kre ngasi nungtil pung mga minute kuntra rom tarakpada yangang pokpida laiba 15 AR si koigi machaning arong kauba Jawan amana utam match kauba habildar nongmaina kaptu na halaba matungda mahaksu mathanta kapsun jaduna sijakre hairi COVID thengnabada Congress na problem thogonabata honari N Biren COVID-19 laisat thengnabada Congress party na matam leiba kibikta problem thogonabata honaduna leire vaccination gi matangda Congress na maray anilong na wangangi haina Chief Minister N Biren na phongdokre Jenims tanong na sengbat pa phamung chama leiba COVID ICU block amadi Standard College ta COVID Care Center ama hangdok pa lakiba Chief Minister N Biren na hai COVID vaccine asi ahanba puthokpa matamda Congress lusingba sasi tharurana mahaki social media account ta vaccine asi level ahumlak changyeng tawdana puthokpa vaccine oibana masi kaplubada phatanungda thoklabadi kanana madugi teksak pugani hangkhibane Haujikna Congress na vaccine asi lemna miyamda kapkodabani haina demand tawre maray anilong na wangang bahibasi Congress party gi launchat ni haiki mahak na hai chahi tara mangagi Congress laingaki matamda karigumba amata semgat sagat piramdabana ngasi laichat lakpada miyam wabani BJP laingak na tielaba matam asida COVID-19 thengnana bagidamak angamba thakta thabaksing paikhatpaga loinana infrastructure sing sengbat sagat pagi thabak lokhotuna lakle Congress na ngarang mapam kayada thawgi mamal amadi potsai gi mamal wangkhatpagi protest tawduna khongjang changsin kiba dugi matangda Chief Minister na hai COVID laichat na khamthengna waraba matam asida miyamda senglem na piba hidak lem na kapnaba amadi lem na layang bagi khudong chaba phanghanduna lakle adubu masi tawbada sel changlibane mamangi ahanba COVID web matamdagi hauraga ngasi phawbada miyamda lem na chana thangnaba phanghalliba hidak langthak lem na piriba amadi lemna layang liba kaya asi nongthaktagi thadarakpa natte mamangda miyoi crore kaya da cheng pikiba lemna hidak langthak pikiba kaya asi source ama leitana yaroi laingak ama chalai bahibasi text tagi chalai ribane maram asina nakal ama natraga ama da saitheng nang bahibasi hauna sane Congress party na miyamda lana uhanduna amadi lana pau sandokpa asi tokpi daga COVID thengnaba sida punna mai onsin minasi haike vaccination gi matangda Chief Minister na hai kanagumbana vaccine kapa sigi matangda miyamda lana tonga sandokpagi thabak chathariba-sing asi lepiyo mamangda sigumba miyamda chamamnaba yaba tonga sandokpa kaya phagatkiba leikre haike haujik kapliba vaccine asi malemgi scientist kayana amadi medical professional kayana sizinaba yare haiduna puthokraba vaccine ne masi malemgi leiba kayagi lusingba kaya kapkhraba vaccine ne masida lana sandoktuna miyambu chamamnaba pokhanaba honabiganu haike makru thongi matangda hangba wahangi paukhumda Chief Minister N Biren hai thong asi June 15 da sangananaba thaurang tawrabasu thong asigi seasoning gi matam khara lauba tangai fadaba leibana numit kharani chontharaga truck na chingba lanba yaraba matamda sanganaba thaurang tawri haina Chief Minister na makha takhe patient party na healthcare professional sing phubugi mayokta June 19 da leivak sin bathungna protest tawba khongjang sathagane leivak asigi tongan ba healthcare center amadi hospital singda patient party na healthcare professional sing phubugi mayokta Indian Medical Association imana sinduna lakliba June 19 da leivak sin thungna doctor singna protest tawba khongjang chathagani haina awang bathaki medical body asina ngasi thadorokpa cherol palladuna agency gi pauna haire healthcare profession da leiba doctor singbu mafam ama natraga amada yamna toina phubugi thogdok wathok kaya thokle haina imada complaint lakpadagi thogdok sing adubu yaningdaba utpa amasung mob violence ke case ta senaba miyoi sing dandi pinaba sarkar da taksin boina khongjang asi sathagadabani haina cherol aduna phongdokle doctor singi khongjang asi magi duty tariba mafam singda amuba batch thetuna face mask uptuna protest tawbagi sign oidiba ribbon punduna protest thaba phurit lituna amade healthcare professional kangbuda target tawduna hingsa gi thabak chathaba yade haina miyamda awareness pibagi program oina chathagadabani miyoi bagi punsi kanbagi mathau tawriba miyoi singi punsi kangadabani haiba slogan su khongjang manungda lawgadabani haina cherol aduna palle khongjang asigi mangoina na imana sinduna khongjanga mari leinaba press conference ama pangthokane masida sunatana khongjang asida lamlamgi oina non governmental organization NGO amadi voluntary service leader singa imagi state branch ke mihut singa unaduna khongjang asida sauganaba akanba lobby tawgani haina cherol aduna phongdokle haukiba chayol ani asigi manungda Assam Bihar West Bengal Delhi Uttar Pradesh Karnataka na chingba state ayambada patient party na mathau tawriba doctor Purambagi wathok sing thokibagi yenglaga imana khongjang chathanaba phirep laurakhibane khongjang adu the Central Hospital and Healthcare Professional Protection Act Indian Penal Code IPC amade
Code of Criminal Procedure CRPC gi makhada hingsa sisinabasing dandi pinaba dabi taksinggani khongjang asigi mangoinana allopathy gi mayokta lepliba yoga guru Ramdev dandi pinanaba National Demand Day pangthokani khongjang amadi Demand Day gi damak Action Committee semlei state branch sing dasu saruk yanaba khangan khrei Demand Day asimaktada press conference pangthokadabani hairi ani suba webta COVID-19 na India da doctor satret ka taraga mapan sihan khrei Laibak asida COVID-19 pandemic ki ani suba web manungda punna doctor satret ka taraga mapan laikhidre haina Indian Medical Association IMA na thangja numita phongdokre One Nation One Ration Card scheme implement taunaba Supreme Court na state amadi Union Territory singda direction pikre migrant worker singbu makhoi gi ration card sing register tawkiba mafam nataba tai state singda su ration phangan gadoriba One Nation One Ration Card ONORC scheme State sing amasung Union Territory sing na implement tawgadabani haina Supreme Court na irai numita haikre National Database ama semnaba unorganized sector gi worker sing register tawnabagi software development thintabagi phibam busu haksina lawbaga loinana top court asina center da chahi asigi November fawbada Pradhan Mantri Garib Kalyan Yojana gi makhada lemna phongpham thokpa hawai chengwai sing ration card sing paidaba migrant worker sing da karamna yahongadori bano haina hangki Handaki COVID crisis asida migrant workers singna thengnariba awabasing hanadagi heli hairaduna makhoi food security cash transfer transport facility amasung atai welfare gi thaurangsing soidanaba center amasung state singda direction pinaba taksiladuna Anjali Bharadwaj Harsha Mandar amasung Jagdeep Sokar kauba activist kharana file tawkhiba anoba application amagi verdict su vacation bench amana reserve tawkhre bench aduda yauribasingdi Justice Ashok Bhushan amasung Justice MR Sahani hiramasigi matangda iba noticing file tawroknaba bench asina center petitioner activist sing amasung state sing da khangan khrei application adu COVID-19 case nauna wangkhalakpadagi laibak asida thingba kaya thamlakpadagi migrant workers sing na mayok narakliba problem sing ga mari lainaba kumja 2020 gi panduna lairiba su moto case ta file tawkhibane application adu gi hearing da center gi mahut siliba Solicitor General Tushar Mehta na haiki Delhi, West Bengal, Chhattisgarh amasung Assam na singba state singna hauzik phauba One Nation One Ration Card ONORC implement tawdri adum oinamag Delhi gi council na submission adubu oppose tawruduna scheme adu Delhi dadi implement tawre haiki West Bengal gi council na Aadhaar number singa siding tawbada issue khara lai hairakpada bench asina scheme adu soidana implement tawgadabani state khudingmakta ration phangba yaba migrant workers singi yaiphanabani haiki bench asina hai ration card paidaba migrant workers singna karamna welfare scheme singi khudong chaba sing phangadagi haibase makhoina luna lawe unorganized sector singi workers sing registration tawbagi wafamna kadaida software develop tawbada matam sangna changlibana karigino Mamang sahigi August hokiba thabak hauzik phawba loidriba karigino haina bench asina additional solicitor general Aishwarya Bhattitasu hangki workers singi national data sem sabada mateng panggadoriba software sembada center na karigi makhatana tha khara sulawba pamlibano haina bench asina hangki